Dear Manipur YouTube channel asbing biriba mayam pum nang pu amuka nataram noksari han badayam na maru ba pawama kanglei paki meira de gila khachage sasinaba Aadhaar card paiba yaunu kuki taruk jiri bam sanglak pada aram bai tengol na far pa matung da police ta sinnar ba matung da thadokre sasinaba Aadhaar card paiba yaunu jiri bam sanglak hiba kuki masa taruk aram bai tengol jiri bam na phagatla ba matung jiri bam police station da kusinnar ba matung tek ta kai da thadokre hairi pause asna phang pawgi matung na di hairi ba thodok asi jiri bam da ngarang ayuk pung tara ga makhairam taba matam da thokibani kuki masa sing ni hairi ba miyo sing adu iko ben amala Tamenglong district ki kaimai de ki silchar tamna lakibani hairi Pawasina makata rebadi aram bai tengol na jiri bam da pab na ba thodok sing thok tana bangak sen bagi thabuk chat tharingai de iko ben ama singning ngai oiba mong da lakpa theng na ki madu khamna ba khanghan bada khamlam da na thona ba hotna bade gi phaki tungda gari adu tonglakhi ba miyo sing masak khangdok na ba hotna bada kuki sing ni haiba khangba ngam baga loina miyo sing adugi Aadhaar card sing yengbu matam da miyo amadi asaba Aadhaar card pairam ba thengna badagi jiri bam da leiri ba CSO sing gi mihut chinga loina jiri bam police ta kusin naki aram bai tengol gi mekai de su amana ma bulana lawna dana ba amadi punna nungsi chana hingminna si haiba wafam phungdok baga loina khut chok na duna harau nungai ba phungdok naki tungda jiri bam police ki kanguna miyo sing adu verification tawrabo matung thadokre hairi aduga mathangi update asana kangsup sing thakte gi kuki sing na kapsilak pada ama sokle more da pokhai da bom mari leram bada gi AR na pokhai han kre kuki militant sing na mai sing de attack sa thaduna nongoi kapsilak pagi thodok matam khara taru drob matung dangarang numidang Imphal West district ama di Kangpokpi district ki lona bagang sup sing thakte gi mitai khultam na kuki militant sing na amuk nauna nongoi kapsin ba hora kre press na phangba paw dangarang numidang pung nipan ga makhai rum tarak pada kangsup sing thakte gi kuki militant sing na fa makal gi khulai sing sin na duna mitai gi khultam na nongoi kapsilaki maduda mafam aduda khulngak tuna leiri ba mitai volunteer sing na so handuna nongmai kap naki badu da mitegi kulngak pa ama narumda nongmai maruna khet padagi asok apan nangki adu buka hena khudung thingai di oidre nongmai kap na re haibagi pauta badagi mafam adu da hen ba forcing sing duna makata na kap naki adu bu asok apan yawagi paudi press na phangbang amdri atopa amana border town more da kuki kulai paiba sing state forcing da kapsil lak padagi pokhai hauda ba bom mari thengna badagi Assam rifles na asoi angam yawduna pokhai an kre pawosina haibadi ahan bu oina ngarang numit yung ba matung pung taraga ni thoi makai rum tabada more ward number 9 New Moregi Sangpam Geta Pokayan Kibani, Ani Subo in a Pung Anigi Makairum Tawada, Mupokayan Ki, Madugi Matung Tin Pung Ohumrum Tawada Moregi, Molnom, Bang Digi Bomb Ani Amasupang Bagaloin and Assam Rifles Ki, Bomb Disposal Squad Team Amana Soyang Yaudan Lautok Lava Matung Pokayan Kibani Hairi, Video Sing Bibig the Maktaman Pung Puamukana Takachari, and over update Kidamakta, Dear Manipur, YouTube channel as subscribe to Vidamu. Thank you.